ꯉꯁꯤ ꯑꯌꯨꯛ ꯑꯩꯍꯥꯛ ꯅꯣꯂꯨꯛꯄꯒꯤ ꯂꯝꯆꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯅꯤꯡꯏ꯫ ꯅꯣꯂꯨꯛꯄꯒꯤ ꯂꯝꯆꯠꯁꯤꯡ ꯃꯁꯤꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯀꯗꯕ ꯏꯍꯥꯟ ꯍꯥꯟꯕ ꯒꯨꯟꯅꯤ꯫ ꯈ꯭ꯔꯤꯁꯇꯅ ꯃꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯅꯣꯂꯨꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯦꯊ꯭ꯌꯨ 11ꯗ ꯃꯍꯥꯛꯅ ꯍꯥꯏ, ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕꯁꯤꯡ, ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯣꯊꯥꯕ ꯐꯪꯒꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯣꯂꯨꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏ, ꯇꯞꯄꯤ, ꯅꯣꯂꯨꯛꯏ, ꯁꯥꯊꯤꯗꯦ, ꯀꯟꯗꯦ, ꯑꯇꯣꯞꯄ ꯐꯖꯕ ꯒꯨꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯎꯔꯦ꯫ ꯇꯞꯄ ꯍꯥꯏꯕꯁꯤ ꯐꯖꯩ, ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯤ ꯐꯖꯩ, ꯁꯥꯊꯤꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯕ ꯇꯜꯂꯤ, ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯄꯦꯜꯍꯟꯕ ꯉꯝꯂꯣꯏ, ꯃꯈꯣꯏꯗꯤ ꯑꯣꯛꯄ ꯂꯩꯔꯣꯏ, ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯍꯥꯟꯅ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯑꯩ ꯆꯥꯎꯔꯛꯈꯤ, ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯍꯟꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏꯗꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯑꯋꯥꯕꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ, ꯑꯩꯗꯤ ꯇꯞꯄꯤ, ꯅꯣꯂꯨꯛꯏ, ꯅꯨꯡꯁꯤꯕꯤ, ꯉꯥꯛꯄꯤ ꯍꯩꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯇꯝꯃꯨ, ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯣꯂꯨꯛꯏ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏ꯫ ꯅꯥꯄꯜꯒꯤ ꯄꯥꯞ ꯑꯁꯤ ꯅꯠꯇꯅ ꯄꯥꯞ ꯑꯇꯩꯗꯤ ꯂꯥꯏ꯫ ꯅꯥꯄꯜ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯃꯈꯥꯗ ꯂꯩꯅꯤꯡꯗꯕ, ꯀꯅꯥꯅꯁꯨ ꯇꯥꯛꯄꯤꯕ ꯌꯥꯎꯗꯅ ꯃꯊꯟꯇꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯅꯤꯡꯕ ꯃꯅꯤꯡꯇꯝꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯅꯣꯂꯨꯛꯄ ꯍꯥꯏꯕꯗꯤ ꯅꯥꯄꯜ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯄꯗꯒꯤ ꯃꯅꯤꯡꯇꯝꯕꯅꯤ꯫ ꯅꯪꯒꯤ ꯃꯃꯜꯕꯨ ꯅꯣꯂꯨꯛꯅ ꯂꯧꯖꯕ ꯑꯗꯨꯅꯤ꯫ ꯅꯊꯟꯇꯕꯨ ꯍꯟꯊꯅ ꯈꯟꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯟꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯅꯁꯥꯕꯨ ꯍꯦꯟꯅ ꯋꯥꯡꯅ ꯈꯟꯗꯕ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯜꯂꯤ ꯈꯟꯗꯕ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯉꯝꯕ ꯂꯩꯔꯤꯕ ꯑꯗꯨ ꯅꯪ ꯅꯁꯥꯅꯅꯤ ꯈꯟꯗꯕ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯄ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯂꯤꯈꯩ, ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯅꯣꯂꯨꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯑꯗꯨ, ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯔꯤꯕ ꯑꯗꯨ ꯑꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯏ꯫ ꯃꯈꯣꯏꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏ ꯍꯦꯟꯅ ꯆꯥꯎꯊꯣꯛꯇꯨꯅ ꯃꯤꯕꯨ ꯍꯦꯟꯅ ꯍꯟꯊꯅ ꯌꯦꯡꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯂꯕ ꯈꯨꯠꯀꯤ ꯃꯃꯥꯡꯗ ꯅꯣꯂꯨꯛꯆꯧ, ꯑꯗꯨꯒ ꯑꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯑꯃꯗꯤ ꯇꯧꯒꯗꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯆꯕ ꯑꯁꯤ ꯇꯝꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯗꯨ ꯇꯝꯕꯤꯒꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯣꯂꯨꯛꯆꯕ ꯑꯁꯤꯅ ꯍꯦꯟꯅ ꯂꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯅꯥꯄꯜꯒꯤ ꯑꯥꯔꯊꯗꯤ ꯆꯥꯟꯅꯗꯅ ꯏꯁꯥꯕꯨ ꯋꯥꯡꯅ ꯎꯖꯕ, ꯃꯁꯥꯒꯤ ꯍꯩꯅꯤꯡꯕꯗ, ꯐꯖꯕꯗ, ꯂꯟꯗ ꯇꯧꯕ ꯉꯝꯕꯗ, ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯀꯤ ꯊꯕꯛꯀꯤ ꯊꯥꯛ ꯑꯃꯗ ꯃꯔꯝ ꯆꯥꯗꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯋꯥꯡꯅ ꯂꯧꯖꯕ꯫ ꯅꯥꯄꯜꯒꯤ ꯃꯔꯨꯑꯣꯏꯕ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯃꯁꯤꯅꯤ꯫ ꯃꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯥꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯆꯗꯨꯅ, ꯑꯇꯣꯞꯄꯗꯒꯤ ꯂꯥꯞꯅ ꯂꯩꯖꯗꯨꯅ, ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯍꯟꯊꯅ ꯈꯟꯕ, ꯃꯁꯤꯅ ꯑꯇꯣꯞꯄꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯇꯧꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯀꯜꯂꯤ꯫ ꯅꯥꯄꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯁꯤ ꯃꯗꯨꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁ꯭ꯋꯔ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯇꯣꯞꯄ ꯑꯗꯨ ꯂꯥꯟꯅ ꯇꯧꯕꯤꯕ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯏꯁ꯭ꯋꯔꯗꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯧꯏ꯫ ꯖꯤꯁꯨꯗꯤ ꯃꯤꯒꯤꯗꯃꯛ ꯈꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯒꯤ ꯉꯥꯛꯇꯅꯤ꯫ ꯂꯩꯈꯥ ꯇꯥꯔꯕꯁꯤꯡꯕꯨ ꯃꯍꯥꯛꯇꯤ ꯊꯥꯡꯒꯠꯄꯤꯕ ꯄꯥꯝꯃꯤ꯫ ꯇꯣꯜꯂꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ, ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ,
ꯑꯗꯨꯒ ꯑꯉꯝ ꯑꯊꯧ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯃꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯗꯨ ꯂꯥꯏꯅ ꯂꯧꯗꯦ꯫ ꯅꯣꯂꯨꯛꯄ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯐꯝ ꯋꯥꯡꯈꯠꯄꯒꯤ ꯃꯃꯥꯡꯗ ꯂꯥꯛꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯍꯣꯏ, ꯃꯤꯅ ꯃꯁꯥꯅ ꯍꯣꯠꯅꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯗ ꯃꯈꯣꯏ ꯊꯥꯛ ꯈꯔ ꯀꯥꯈꯠꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯊꯥꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯄꯦꯜꯂꯣꯏ꯫ ꯃꯗꯨ ꯍꯔꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯇꯦ, ꯄꯣꯠꯂꯨꯝꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯃꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯐꯝ ꯀꯥꯈꯠꯈꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠꯂꯨꯝ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯆꯥꯡ, ꯅꯤꯁꯥ, ꯌꯨ, ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯌꯦꯡꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯐꯝ ꯍꯥꯏꯕꯗꯨꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯏ꯫ ꯑꯁꯦꯡꯕ ꯊꯥꯡꯒꯠꯄꯤꯕꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯏ꯫ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯐꯝ ꯑꯃꯗ ꯂꯩꯍꯟꯖꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯥꯡꯒꯠꯄꯤꯕ ꯑꯗꯨ ꯉꯥꯏꯕꯅ ꯐꯩ꯫ ꯑꯆꯨꯝꯕ ꯅꯣꯂꯨꯛꯄꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯐꯝ ꯋꯥꯡꯈꯠꯄ ꯄꯨꯔꯛꯏ꯫ ꯅꯥꯄꯜ ꯀꯥꯕꯕꯨ ꯏꯁ꯭ꯋꯔꯅ ꯇꯨꯀꯠꯆꯩ꯫ ꯄꯥꯎꯔꯧ 6ꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁ꯭ꯋꯔꯅ ꯇꯨꯀꯠꯆꯕ 8ꯈꯛ ꯄꯜꯂꯤ꯫ 6ꯅꯤ ꯃꯍꯥꯛꯅ ꯇꯨꯀꯠꯆꯕ ꯑꯃꯗꯤ ꯑꯃꯥꯡꯕꯅꯤ, ꯃꯗꯨ ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯃꯒ ꯑꯃꯒ ꯆꯠꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ, ꯈꯠꯅꯕꯒꯤ ꯊꯋꯥꯏ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯃꯗꯨ ꯑꯃꯥꯡꯕ ꯑꯣꯏ꯫ ꯃꯍꯥꯛꯅ ꯇꯨꯀꯠꯆꯕ 6ꯀꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯥꯄꯜ ꯑꯁꯤꯅꯤ꯫ ꯅꯥꯄꯜ ꯀꯥꯕ ꯃꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯃꯇꯥꯡꯗ ꯉꯥꯡꯒꯅꯤ꯫ ꯑꯩꯈꯣꯏ ꯅꯣꯂꯨꯛꯄꯒꯤ ꯃꯇꯥꯡꯗ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯥꯄꯜꯅ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ, ꯅꯣꯂꯨꯛꯄꯅ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯝꯕ ꯇꯥꯏ꯫ ꯑꯩꯅ ꯈꯟꯕꯗ ꯄꯥꯁꯇꯔ ꯑꯃꯈꯛ ꯊꯦꯡꯅꯖꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯆꯔꯆ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯝꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯁꯇꯔ ꯑꯗꯨꯗ, "ꯑꯣ, ꯅꯍꯥꯛꯀꯤ ꯃꯐꯝꯁꯤꯗ ꯑꯆꯧꯕ ꯆꯔꯆ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯂꯦ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯅꯣꯂꯨꯛꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ, "ꯑꯣ, ꯑꯩꯒꯤ ꯍꯞꯇꯥ ꯑꯃꯗ ꯁꯔꯚꯤꯁ 8 ꯇꯧꯏ, ꯃꯤ ꯄꯤꯛ ꯊꯜꯂꯤ, ꯒꯥꯔꯤ ꯈꯥꯝꯐꯝ ꯂꯩꯇꯦ" ꯀꯥꯏꯅ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ "ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯂꯤ" ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯩ ꯃꯗꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯒꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯕ ꯑꯁꯤ꯫ ꯑꯩꯈꯣꯏ ꯄꯣꯡꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯁꯤꯡ ꯀꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯊꯤ, ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯈꯟꯗꯦ꯫ ꯑꯃꯦꯟ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯀꯅꯨ꯫ ꯅꯥꯄꯜꯅ ꯃꯥꯡ ꯇꯥꯛꯄꯒꯤ ꯃꯥꯡ ꯑꯗꯨꯗ ꯆꯠꯂꯤ꯫ ꯅꯍꯥꯛꯅ ꯃꯥꯡ ꯇꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯅꯥꯄꯜ ꯃꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯤ ꯈꯔꯇꯃꯛ ꯊꯥꯡꯒꯠꯄꯤꯕ ꯐꯪꯏ, ꯃꯤ ꯈꯔꯇꯃꯛ ꯏꯁ꯭ꯋꯔꯅ ꯊꯥꯡꯒꯠꯄꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯅꯅꯤ ꯄꯣꯜꯅ ꯅꯧꯅ ꯊꯥꯖꯕ ꯃꯤ ꯑꯃꯗ ꯂꯨꯆꯤꯡꯕꯒꯤ ꯐꯝ ꯄꯤꯒꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤ, ꯃꯔꯝꯗꯤ ꯅꯍꯥꯛ ꯃꯗꯨ ꯇꯧꯔꯒꯗꯤ ꯃꯗꯨ ꯁꯦꯟꯅꯕ ꯉꯝꯅꯕꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯃ ꯊꯕꯛ ꯁꯤꯟꯅꯕꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯑꯐꯪꯕ ꯊꯕꯛꯁꯤꯡꯗꯨꯗꯒꯤꯁꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯩꯁꯤꯡꯕ ꯑꯃ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔꯗ ꯍꯥꯞꯆꯤꯟꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯝꯆꯠ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯈꯠꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯜ ꯂꯩꯕ ꯃꯤ ꯀꯌꯥ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯂꯝꯆꯠꯇꯤ ꯂꯩꯖꯗꯦ꯫ ꯀꯥꯈꯠꯈꯤꯕꯗꯒꯤ ꯇꯥꯔꯛꯄꯅ ꯍꯦꯟꯅ ꯊꯨꯕ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤꯕꯨ ꯃꯃꯤꯡ ꯊꯤꯍꯜꯂꯝꯕ ꯀꯌꯥ ꯑꯩ ꯎꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯎꯕꯗ ꯑꯩ ꯋꯥꯔꯦ꯫ ꯄꯤꯛꯅ ꯍꯧꯔꯛꯄ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯀꯥꯅꯕ, ꯅꯪꯒꯤ ꯅꯃꯤꯡ ꯊꯦꯠꯅꯕ, ꯃꯤꯅ ꯅꯉꯣꯟꯗ ꯀꯧꯍꯟꯅꯅꯕ
ꯍꯣꯠꯅꯒꯅꯨ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯗꯨ ꯆꯔꯆꯇ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯇꯧꯅꯤꯡꯏ꯫ ꯅꯪꯅ ꯇꯁꯦꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯄꯥꯝꯂꯒꯗꯤ ꯃꯗꯨ ꯄ꯭ꯂꯦꯠꯐꯣꯔꯝꯗꯒꯤ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨꯁꯨ ꯑꯣꯏꯗꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯀꯅꯥꯅ ꯀꯗꯥꯏꯗ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯅꯣꯂꯨꯛꯅ ꯇꯧ꯫ ꯇꯣꯏꯂꯦꯠ ꯁꯦꯡꯉꯨ ꯍꯥꯏꯔꯕꯁꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯇꯧ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯦꯕꯥ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯇꯦ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯈꯟꯅꯔꯤꯕ ꯑꯆꯧꯕ ꯃꯃꯜ ꯂꯩꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯅꯥ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯅꯥ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯧꯅꯤꯡꯅ ꯇꯧꯕ ꯃꯇꯝꯗꯅꯤ꯫ ꯑꯦꯃꯦꯟ꯫ ꯅꯣꯂꯨꯛꯄꯒ ꯈꯥꯡꯕ ꯀꯟꯕ ꯑꯁꯤꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯁꯤ, ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯈꯥꯡꯉꯝꯗꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯥꯄꯜ ꯑꯗꯨ ꯎꯠꯊꯣꯛꯂꯛꯄꯅꯤ꯫ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯀꯔꯤꯒꯤ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯈꯨꯗꯛꯇ ꯐꯪꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤꯗꯃꯛ ꯉꯥꯏꯉꯝꯗꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯦꯁꯦꯖꯇꯤ ꯑꯣꯏꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯅꯍꯥꯛꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯅꯪ ꯅꯁꯥꯅ ꯅꯣꯂꯨꯛꯆꯗꯨꯅ ꯃꯉꯣꯟꯗ ꯉꯥꯏꯔꯒ ꯃꯗꯨ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯃꯉꯣꯟꯗ ꯉꯥꯕ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯅꯉꯣꯟꯗ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯣꯂꯨꯛꯆꯕ ꯑꯣꯏꯗꯨꯅ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯃꯤꯗꯨ ꯑꯣꯏꯕꯤꯌꯨ꯫ ꯑꯦꯃꯦꯟ꯫ ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ 3:6 ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛ ꯅꯧꯅ ꯊꯥꯖꯕ ꯃꯤ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯆꯥꯎꯊꯣꯛꯂꯕꯗꯤ ꯗꯤꯌꯥꯕꯣꯜꯒꯨꯝ ꯋꯥꯌꯦꯟꯕꯗ ꯃꯍꯥꯛ ꯇꯥꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯆꯥꯎꯊꯣꯛꯄ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯄꯪꯕ ꯊꯕꯛ ꯇꯧꯏ, ꯇꯧꯗ꯭ꯔꯅꯦ? ꯑꯦꯃꯦꯟ꯫ ꯕꯥꯏꯕꯜꯗ ꯃꯥꯏꯊꯤꯈꯤꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯗꯥꯏꯇ꯭ꯌ ꯂꯧꯕ ꯑꯗꯨꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯅꯣꯂꯨꯛꯅ ꯂꯝꯖꯤꯡꯕꯤꯅꯕꯒꯤ ꯗꯥꯏꯇ꯭ꯌ ꯂꯩ꯫ ꯅꯍꯥꯛꯅ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯨ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯅꯣꯂꯨꯛꯆꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯐꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯃꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯕꯒꯦ? ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯅꯣꯂꯨꯛꯄ ꯑꯗꯨ ꯎꯠꯂꯨ꯫ ꯅꯍꯥꯛꯅ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯗꯤ ꯅꯣꯂꯨꯛꯅ ꯂꯝꯖꯤꯡꯕꯤꯌꯨ꯫ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯑꯣꯏꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯍꯥꯟꯕ ꯁꯃꯨꯑꯦꯜꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯁꯣꯜ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯐꯅ ꯍꯧꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯕꯤꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯧꯈꯤꯗꯦ꯫ ꯅꯣꯂꯨꯛꯄ ꯃꯤꯗꯤ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯗꯕ ꯑꯗꯨ ꯅꯍꯥꯛ ꯇꯧꯔꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁ꯭ꯋꯔꯅꯤ, ꯅꯪꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯂꯥꯟꯅ ꯀꯤꯗꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃ ꯍꯦꯛꯇ ꯅꯍꯥꯛꯅ ꯇꯧꯅꯤꯡꯂꯕꯁꯨ ꯇꯧꯔꯣꯏ꯫ ꯁꯣꯜꯅ ꯇꯧꯈꯤꯕ ꯑꯗꯨ ꯃꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯗꯨ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯈꯟꯈꯤ꯫ ꯁꯣꯜꯅ
ꯅꯥꯄꯜ ꯀꯥꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯑꯍꯥꯟꯕ ꯁꯃꯨꯑꯦꯜ 15:12 ꯁꯣꯜꯅ ꯃꯁꯥꯒꯤ ꯑꯆꯧꯕ ꯃꯨꯔꯇꯤ ꯑꯃ ꯁꯥꯈꯤ ꯍꯥꯏ, ꯑꯗꯨꯒ 15:18 ꯃꯥꯏꯆꯧ ꯁꯃꯨꯑꯦꯜꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯌꯦꯡꯉꯨ, ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯄꯜꯅ ꯀꯨꯞꯁꯤꯟꯈꯤꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯔꯕꯁꯨ ꯏꯁꯥꯅ ꯎꯖꯗꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯈꯛꯇꯪ ꯎꯒꯅꯤ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ, ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯥꯏꯕ ꯑꯁꯤ ꯅꯥꯄꯜꯗꯒꯤ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯃꯁꯤ ꯐꯠꯇ꯭ꯔꯣ? ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯎꯏꯗꯥ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯔ ꯆꯥꯎꯈꯠꯇꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯁꯤ ꯂꯥꯏꯅ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯠꯍꯜꯂꯤ꯫ ꯑꯃꯝꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯅ ꯄꯨꯔꯤ, ꯑꯗꯨꯒ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥ ꯑꯃ ꯑꯅꯤ ꯐꯪꯕꯗꯨꯗꯤ ꯑꯩꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯖꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯅꯈꯣꯏꯒꯨꯝꯅ ꯍꯛꯆꯥꯡ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅ ꯅꯈꯣꯏꯒꯨꯝꯅ ꯑꯩ ꯃꯁꯤ ꯅꯤꯡꯁꯤꯡꯖꯕ ꯇꯥꯏ꯫ ꯑꯩ ꯏꯁꯥꯅ ꯑꯩꯉꯣꯟꯗ, ꯖꯣꯏꯁ, ꯃꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ, ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯈꯟꯕ ꯀꯅꯥꯅꯁꯨ ꯈꯟꯕꯤꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤꯈꯩꯗꯤ ꯅꯍꯥꯛꯀꯤ ꯃꯣꯠ ꯐꯣꯡꯗꯣꯛꯀꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯗꯨ ꯇꯪꯈꯥꯏꯃꯨꯛꯇꯤ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯅꯍꯥꯛꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯑꯦꯃꯦꯟ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯂꯥꯏꯅꯤꯡꯏ꯫ ꯑꯗꯨꯅ ꯁꯃꯨꯑꯦꯜꯅ ꯁꯣꯜꯗ ꯍꯥꯏꯈꯤ, ꯅꯪꯅ ꯅꯁꯥꯒꯤ ꯃꯤꯠꯌꯦꯡꯗ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯇꯣꯟꯖꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯊꯥꯡꯒꯠꯄꯤꯗꯨꯅ ꯅꯍꯥꯛꯄꯨ ꯐꯝ ꯀꯥꯈꯠꯍꯟꯕꯤꯈꯤ꯫ ꯃꯍꯥꯛꯄꯨ ꯐꯝ ꯀꯥꯈꯠꯍꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯀꯨꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯈꯤ꯫ ꯊꯥꯏꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯈꯤ, ꯑꯁꯨꯝꯅ ꯍꯥꯏ: ꯏꯁ꯭ꯋꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯅꯨꯄꯥ-ꯅꯨꯄꯤ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯇꯧꯒꯗꯕ ꯑꯁꯤ ꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯅꯣꯂꯨꯛꯄ ꯃꯤꯗꯨꯗ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯗꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯌꯧꯗ꯭ꯔꯤ꯫ ꯅꯣꯂꯨꯛꯄ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯅ ꯅꯣꯂꯨꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯟꯕ ꯃꯇꯝꯗ ꯅꯣꯂꯨꯛꯄꯒꯤ ꯃꯇꯥꯡꯗ ꯇꯧꯒꯗꯕ ꯃꯌꯥꯝ ꯂꯩ꯫ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯗꯥꯅꯤꯌꯦꯜꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯅꯦꯕꯨꯀꯗꯅꯦꯖꯔ ꯑꯁꯤꯁꯨ ꯐꯖꯅ ꯍꯧꯔꯛꯂꯒ ꯊꯥ 12ꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄꯗ ꯍꯟꯊꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯊꯥꯛ ꯋꯥꯡꯈꯠꯍꯜꯂꯛꯄꯗ, ꯐꯝ ꯀꯥꯈꯠꯍꯜꯂꯛꯄꯗ, ꯇꯣꯂꯣꯞ ꯍꯦꯟꯒꯠꯍꯜꯂꯛꯄꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ, ꯑꯩꯅ ꯃꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯖꯗꯦ, ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ꯫ ꯗꯥꯅꯤꯌꯦꯜ 3 ꯑꯍꯥꯟꯕꯒꯤ ꯄꯔꯦꯡ 5 ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯤꯡꯊꯧ ꯅꯦꯕꯨꯀꯗꯅꯦꯖꯔꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ, ꯖꯥꯇꯤꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯈꯣꯏꯗ ꯏꯪꯊꯕ ꯍꯦꯟꯒꯠꯁꯅꯨ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯈꯤ, ꯋꯥꯡꯊꯣꯏꯔꯕ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯈꯨꯗꯝꯁꯤꯡ ꯑꯃꯁꯨꯡ ꯑꯉꯛꯄꯁꯤꯡ ꯈꯪꯍꯟꯕ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯝꯁꯤꯡ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯉꯛꯄꯁꯤꯡ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ
ꯂꯣꯏꯕ ꯅꯥꯏꯗꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯔꯣꯜ ꯈꯨꯗꯤꯡꯗ ꯄꯥꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯀꯅꯥꯗ ꯐꯪꯏ? ꯏꯁ꯭ꯋꯔꯗ꯫ ꯅꯦꯕꯨꯀꯗꯅꯦꯖꯔ, ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯁꯤ ꯄꯥꯝꯖꯩ꯫ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤꯉꯩ ꯑꯃꯗꯤ ꯏꯁ꯭ꯋꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯔꯤꯡꯈꯩꯗꯤ ꯃꯍꯥꯛ ꯏꯪꯊꯅ ꯄꯣꯊꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯎꯈꯠꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯍꯦꯟꯅ ꯄꯤꯕꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯍꯟꯊꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯧꯋꯥ ꯁꯥꯗꯕ ꯃꯇꯝꯗ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯈꯜꯂꯣꯟꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯍꯟꯊꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ, ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯗꯨꯗ ꯑꯍꯣꯕ ꯑꯃ ꯂꯩꯔꯦ꯫ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯂꯨꯁꯤꯐꯔꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯁꯣꯂꯣꯃꯣꯟꯒꯤ ꯄꯨꯟꯁꯤꯗ ꯎꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯃꯛ ꯑꯗꯨꯅ ꯅꯦꯕꯨꯀꯗꯅꯦꯖꯔꯅ ꯐꯖꯅ ꯍꯧꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄꯗ 19ꯗ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯕꯗ ꯄꯗ 19 ꯈꯛ ꯆꯪꯈꯤ꯫ ꯊꯥ 12ꯒꯤ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯕꯥꯕꯤꯂꯣꯟꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯀꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤ, ꯃꯁꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯊꯧꯅꯥꯅ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯥꯈꯤꯕ ꯑꯆꯧꯕ ꯕꯥꯕꯤꯂꯣꯟ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧꯅ ꯋꯥ ꯑꯗꯨ ꯉꯥꯡꯂꯤꯉꯩꯃꯛꯇꯗ ꯁ꯭ꯋꯔꯒꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯍꯦ ꯅꯤꯡꯊꯧ ꯅꯦꯕꯨꯀꯗꯅꯦꯖꯔ, ꯃꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ, ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯂꯣ, ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯤꯈꯩꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯕꯣꯔ ꯍꯦꯟꯅ ꯄꯤꯕꯤꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯧꯅ ꯑꯃꯨꯛ ꯈꯣꯝꯒꯠꯄ ꯉꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯒꯨꯝꯅ ꯆꯍꯤ 8 ꯍꯤꯡꯂꯒ ꯂꯣꯏꯈꯤ꯫ ꯃꯍꯥꯛ ꯃꯁꯝ ꯁꯥꯡꯈꯤ, ꯈꯨꯖꯤꯟ ꯁꯥꯡꯈꯤ, ꯅꯥꯄꯤ ꯆꯥꯗꯨꯅ ꯁꯥꯒꯨꯝꯅ ꯍꯤꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯗ 23ꯗ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯡꯒꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯅꯦꯕꯨꯀꯗꯅꯦꯖꯔ, ꯑꯩꯅ ꯏꯃꯤꯠ ꯁ꯭ꯋꯔꯒꯗ ꯌꯦꯡꯈꯠꯄꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯛꯂꯦ, ꯏꯁ꯭ꯋꯔꯗꯤ ꯇꯧꯒꯦꯇ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯕ, ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯒꯨꯟ ꯑꯃꯅꯤ꯫ ꯅꯣꯂꯨꯛꯄꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯃꯗꯤ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛ ꯁꯨꯝ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯗꯨ ꯅꯣꯂꯨꯛꯄꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯒ ꯅꯣꯂꯨꯛꯄ ꯃꯤꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯖꯒꯥꯗ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯩ꯫ ꯅꯍꯥꯛꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯅ ꯄ꯭ꯔꯃꯥꯟ ꯑꯗꯨꯝ ꯄꯤꯅꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯅꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯅꯣꯂꯨꯛꯆꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite